Rani Gaidilugu Museum, Manipur, Sadhana, Nagaland, the Sariba Karigino, Habi Paukum, the Union Minister Sudarshan Bhagat, Laidun Centre. Matam Helaba Sana Takabi Polam Sing Yon, but to Kansing Pagat Pagi Drive, there's some high in Falga, with the Sataragani. Amasung, Hangapat of Lambi, Cindy, the heavy wow that walk with Yamna, to Mutong Tabalambi, to be Kung Nasigatan and the Midi, something about great. Mayambu Krumzari, Adon the English Impact Prime Time Manipuri News, Pungzasi Poppy Murova Pausing Miam the Pizari. Union Minister of State, Labor and Employment Bandaro Datereya, Ministry of State, Rural Development and the Land Resources Sudarshan Bhagat Amasung, Union Government ki Welfare of Scheduled Caste and Scheduled Tribe ki Parliamentary Secretary Committee ki Chairman Fagan Singh Kulas Tengasi Nungtil Air India ki Plan Amada Numit Humnigi Kongsat Infal Tunglakray. Union Minister Amasung Parliamentary Committee ki Chairman ki Infal Kongsat Asimaru Oina New Delhi began Bhavan da Rani Gaidilugi Bat Centenary ki Thorom August Kunmari da Pangtokiba Adugi Matung da Hayang Senapati da Pangtokadurba Freedom Fighter Asigi Bat Centenary Thorom Asiyabalak Banhadi Ngasi Tunglakiba Minister of State Amasung Parliamentary Chairman Infal International Airport Tunglabaga BJP Manipur Pradesh ki Executive Member Amasung State Government ki Makok Thongbo Official Sing okay Infal Tunglabaga Yauna Miyoi Tunglaba Sing Yauna Miyoi Rural Development and Land Resources Sudarshan Bhagatna Manipur ki Oil Film State Party ki Mihut Singa Unraba Matung Tawayaba Tawak Tawgani Haina Thazaba Piki. हम मुख्य रूप से कल के कार्यक्रम के लिए हम आए हैं। कल सेनापति में हमारा रानी जो गदलैनु की जो शताब्दी वर्ष जो चल रहा है, जन्म शती वर्ष जो है, उसी कार्यक्रम में भाग लेने के लिए मुख्य रूप से आए हैं। हम आए हैं तो निश्चित रूप से हमारी विभाग के साथ बैठक होगी और बैठक के बाद हम निश्चित रूप से यहाँ की जो भी कमियाँ हैं या अपने पदाधिकारियों के साथ बैठने के बाद फिर हम तय करेंगे। Nakal Amor of Manipur Pokiba, Rani Gaidilugi Library come Memorial Museum Manipur Sadhana, Nagaland the Sagdori Karigino Haina, Pomis Nahangba, Wangi Pokum, the Minister of State for Rural Development, Sudarshan Bhagat Amasung, Makaluner Kiba Mutsina, Nitina Pokum Pikidre, Hayang Senapati the Pangtoka the Freedom Fighter, Rani Gaidilugi, Samaswamo Pokum from Yabalak Marina, Nitai Pats to take the Labor BJP office, the Pomisinga Unaba Mada Wahang Ski Pokum Pikidabani. Paumisinga Unawa Adu the Minister of State for Rural Development Sudarshan Bhagat now, Mokoina Lali Simoro in Rani Gaidilugi Mapoko Montorum, Yabalak and Haina Fondoki, Minister Amo in Mahana Lakwis Lamdam, Asiki Kungangi Mafum Singa, Kari Sakut Kontangi program, Pakat Kadake, Amasung, Kongang Sakut and the program sing Nitin Salari Brahavasi, Yang Simbugi from Amata Yaw the Bugum Tori. Democratic Student Alliance of Manipur, there's some volunteers in the expert or about Ports Yolamba Dukan Mapu Pagapangam Cray, Nasin Tilpung Maridom Tabado, the Dem College Hostel, the Laiduna, Mahitam Libum Hero, Amana College, Asigimamang Tangba Get, Manaktaleba, Dukan Madagi Maza, Laiduna, Taklubada, Puknaba, Musung Hainadaba, Porpagi, expiry that young woman that Helum given Hari, Lenina Mahiro Eduna Dukan, Dudagi Atopa, Haimehi Ama, Lairu with the Su expiry that Helamba, Port Nato Eramadi, Desam the Pau, Pierre Kibini. There's some volunteers in the Dukan Aduda, Saturday Yang Silvo Matam that. Matam Helva Posa Kya Yolamba Tinder Kibani, Dukan Mapu do Wahang Pohungan about their sang of Pista Puduna, Laki. Dukan Mapu Dugi Maming Sujit Kumar Sahi Kundanipan, Uttar Pradesh Balia District Kini Hari, Nasika Sambataliba, their sang of Pista Pomising Unabamada, Lup Asigi General Secretary Pukrambam, Premanadana Haikivada, Matam Helva Posa Kya Yolambagi, Miam da Ana Yekaya, Nangalibasi Gomen, Yang Simbawat Patagini Haiki, Luna, there's some Hayangaki, Infalgi Dukan Sing the Matam Helva Potsa Sing, Yolibra Havido. Kangdok Naba Akanba Drive, Satava Horgani Haiki. My racing elope Amadi, the Shamna so high riba, Sumujolam sing a se, with Pagat Blake, Quiki Pagat Krava, Adugumaba, Pose sing adu, Yolamba Dukandar sing a door, Adugi Matakta, Makoki Matakta, Lana Yolamniba, Nyon Kane Yolamniba, Mayam Singimarta, Nasi Pau Moki Matakta Sapsava, Excelamac, Log the one Madam Moira Kanda, Asigum Quiki. Expire way of possessing a sea on Magisha, Queen Makata Telepony, Makatana, which you looked at Namaktasu, Quiki put Septigi, official singer, Mokoki Matakta, Sapchava, Excel Logo the Bani, Asigumangasi, Pagaleba, Quiki Sujit Kumar, Haidiba, Music, Manipur Government Market Matata Sapchava, Excel Logo the Nehava, the Sang with Haitiki Apple Tori.
Amarom nupi amasu ORS thaklu hospital da pukatuna laikan nakre ngasi yu pung 13 makhairum taba doida Ragailung ki commando complex mya da leba Tuingkon mai kobe nupi ama ORS thaklu Zenim se pukatuna laikan nakhibani nupi isna mayungi manakta leba dukan amadagi ORS adu laiduna thaklu gyan manglak hospital da pukat khibani hairi Thangapat mapan lambi simbi de habigi wahauda Thangapat road Guru Aribam lambi nahabam basketball court ge Thangapat taba lambi Furit mayum lairaki lambi sing thingbagi khongjang ngasi ge thana numi ini changsin ba hokre Deva Karma school amasung media sing natana ngasi so atopa makhal gi gari amata lambi sing esta fauduna sarhan gi de lambi thingba sibu sokat aduna lamdam adong bi miyoi singna chak phawba lambi de saki hiram asigi matangda khongjang changsilebi nupi amana impact news sa phongdora local MLA ilangom sandasu memorandum bisinduna lambi asibu sembi naba hajaki balai khrabani local MLA na khongjang loi sing aduda phongdol ambada haiba meter satlet muk sangwa lambi asi sembada lupa crore ama muk sangani aduga haiba lambi asi local area development fund gi makhada semgada banate PWD na semgada bani haiki adubo haiba lambi asi sem nabagi PWD da fund amata leitabana local MLA da porhol sing asi menana ba chief minister na local MLA da khangalapa laikre hairi Wangkai pejalan pak tagina Thangapat paring si lambi yada begini koi na sarkar da haja ki da response am talak da ba sempiu yada ba moina ahob dang me laga token hai ba adu gi da koi ni pamjade adu to binu MLA da haja da MLA su ya bitre moi pesare tre phale tre semar hai adu na sembi ri bauti koi lambi se matam kak na thingjan jarani da ngasi ngarang de hauna satha jarakpani koi se matam kak na mi amata chapaya da na thingjan jarani Nakal amrom dat wangkai Thangapat lambi sembi da bagi lambi thingbi khongjang kansin ba oina hayeng dagi wangkai kongba lambi su thingba horgani haina Thangapat lambi demand committee na thadrokpa sirol amana khangalakli didim lambi dagi Laimarang waterfall taba kilometer 9 muk sangba lambi asi matam ga chuna da mongda sembi drabadi akanba khongjang sangsilagani haina development JSC Laimarang waroi sing awang hinobok makha hinobok yauna tamgi khultara amasung singi khultarek na saba committee asigi president 1000 ibom sana phongdokre ngasi Manipur press club ta promisinga unaba amada phongdorakpada saliba october thasigi manungda lambi asi semjin bidragadi November first week tagi hauna Laimaram da lakpa lamkoiba sing nung leingoi pekpa lakpa sing asi thingjilagani haiki maisa thorpa phaphatagi daita panama government asna pugadabani so hairi hai balambi asi yamna khubuna maram oiraga gari ni thainabada khudong sadaba kyasu thokpada natana extend kyasu thoktuna lakli masigi matangda local MLA Ivohon Pida natana chief minister works minister amasung PHED minister da memorandum kya pisin balai khrabani hairi lai harobgi thabak thorom hena mamutana Khananaba Thasigi Tang Omdagi, Palace Compound the Satrapa Lai Haroba Sintak Sindamba, Nasiru Sincre, Lai Harobi Tabak Torom Sing the Sarup Yariba, Maiba Mai Bisingbu, Taina the Giler Laba, Lai Harobi Satna Kangon Singbu Kaidan and Satnabagitama, Manipur Pandit Loisang with Mangani Supna, Sintak Sindamba Torom Asi, Chatakibani, Nasigi Sintak Sindambalo Simbagi Torom Adu, Palace Compound the Leba Pandit Loising the Pangtoki, Torom Adu the Gobindazi Temple Board Kilusing Basing Amazon, Pandit Loisingi Makada Leba, Maiba Mai Bikana Sarup Yaki, Torom Adu the Sarup Yaki Gobindazi Temple Board Ki Vice President Dr. K.S. Lokan Singana, Lai Harab Maram the Larikia Fonduna Masung Harab Asda, Sinariba Fizet success sing Miamna, Kangzanaba Library Amusung Museum Lingua Matau Tare have often sing Pondoki. Lariba Matamsigi, Maiba, Pena, Maibi, Singsina, Nomonomagi sum, my Kogi tiny Paipogi, Ariba, Kanglul Singse, Nomonomagi sum Samjelapa. Asidas Natana. La Tamakta Suman Halaktaba, I think like Tamakta Suman Halaktaba, Lairo Makta Samjalakpa, Asugum Basina Sagi, Miamna over the day, as I lie Harabosi, Pagi in Urapa, Pagi in Urapadu, Uratana Bagitamak, Asumba, Kanglol, Amakata, Lana Bagidamakta, Koipandi Loisana, Chatabayada Kanglam Krasuibiada, Kanglam Dudi, Madu Konan, Nabagitanzado, Sahi Kuding is Sumako Lokatsavan. Medical Council of India ki guideline gi wangba Manipur gi government hospital singi doctor singna lanai clinic natraga hospital singda thabak tawriba kudakta gi lepkadabani natraga government ki doctor oiba tokadabani haina Indigenous People Association of Kanglaipak ipak na thadrok pasirom da khangalakli ipak na changsaliba thabak asta miyamna sumapung phan biyo haina so appeal tawrakli Pangai de leba Sainik School Imphal da Manipur da lepa sahi nipu mari mapung phakre ing kumja 1971 October 3 Lingkat kiba nupa masa singi oiba residential school asina lamdam asta laiba mahiroi singda mahima sing tambiba galonena military gi lamda pukning sing
tingsinanaba kanna hondarakli ngasi school asina sahi nifumari surukpagi thorom pangai de leba school gi auditorium da pangthokare thorom adu da school asigi principal teaching staff non teaching staff sing school asigi hanagi mahiroi amasung mama mapa obasing saruk yaki school asigi mapok komon thoronga bari lena pangthoki ban teaching staff singi oiba games samakok mathang tar abasingda asamba khudol potsing tamduna amasung school asigi hanagi mahiroi sing school asigi matangda wangang bana ngasigi mapung oiba saktam sing oiki Lusing Porel Singsubam Akaba Memorial Journalist Award 2015 category ahum thokna pirgani category ahum adudi editor amasung reporter award ni editor award asigi damak 2014 ki November thadagina sahi asigi September tha fawbada phongkiba best editorial tara adu thajin birakadabani hari aduga reporter award for promotion of work culture in Manipur haiba asidana print amasung electronic media gi oina amamam pigidabani hari editor amasung reporter award asta memento amasung sale gi mana oina lupa lising kun amasung tara yauri certified torba copy sing lakliba November mari fawbada pandam gi office ta yohon biraknaba khangalakdi Manipuri Association North East India Manai Yahum Laksuba General Conference Lakliba December ki tang trama pandagi kun fawba Imphal da pangthok lagani ngasi kasampata leba ima conference hall da promising ga unaba amada association asigi vice president TS Manihan haikibada conference asida India gi awanglong pok lamgi tongan tongan ba mafam singda khundariba maitai singi masing nomo nomo gi hantarakpagi matangda khanane negani haidi awanglong pok state singda khundariba maitai singda natana Bangladesh amasung Myanmar da khundariba maitai singsu conference asi yawba lakadori Banbayabadi, awang nongpoki state sing da khundariba maitai sing yaifanabagi damak chatkiba 2013 da mane system kibani Guwahati da headquarter oiriba association asigi ahanba amasung ani suba general conference Sikkim amasung Arunachal Pradesh da pangthokre lonena Manipur gi mapandagi lakpa maitai singbu maitai gi lining laisol amasung culture gi maramda khangandanaba general conference asi da khonagadauri hari ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯄꯨꯡ ꯏꯁꯩ ꯂꯩꯔꯤꯕ ꯑꯗꯨꯒ ꯂꯤꯂꯥ ꯗꯔꯃꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯈꯣꯏꯔꯣꯝꯗꯒꯤ ꯂꯥꯛꯑꯒ ꯎꯠꯂꯒꯦꯒꯁꯨ ꯎꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯤꯁꯟ ꯆꯠꯅꯕꯤ ꯀꯜꯆꯔ ꯃꯌꯥꯝꯁꯦ ꯃꯈꯣꯏꯗ ꯎꯠꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯁꯨꯃꯥꯏꯅ ꯍꯤꯡꯍꯧꯔꯤ ꯍꯥꯏꯕꯗꯨꯃꯒꯤ ꯃꯣꯏꯗ ꯄꯥꯎꯖꯦꯜꯗꯨꯃꯒ ꯄꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤ Emsuki Golden Jubilee Thoromgi Saruk ama oina Singzamai amasung Thongzui area da leba class 10 amasung 12 ki mahiroi singi damak Emsu Singzamai branch da Emsu Imphal West District Committee ga kusan naduna tha ani gi oiba akhanaba free coaching class ma pangtok lagani hari yawbining basingna October tang 32 fawbada ka wada leba Naurem Lekai Boys Primary School da namthok laba form lobiraka bisan biyagan hari form lobagi matam nungthil pung 3 makhai dagina manga fawbani haina Emsu Singzamai branch na thadorpa serolba khangalakli Sel thoba salba miyo ama thangna yanbadagi siza hospital gi ICU da laikanari senaba miyo gi yum miyamna mai tha khare thodo asingarang Lilong police station gi manung chana leba Lilong turen ahanbi damana ka thokibani thangna yanbadagi sokloba miyo adudi Muhammad Tajuddin sahi nifu apokpa laikidraba Islamuddin Lilong turen ahanbi dam makhongdagi ni hari mahak hoji hoji phibam lubadagi siza hospital da ICU da kana laikanari thodo ase senai haiba miyo asina MD Habibur alias Khomai sahi Humdra apokpa laikidraba Abdullah Lilong turen ahanbi atau khong mamang laikai digini imung manung dagi phangpa pawge matung ina Tajuddinna Habibuda senpham khara tuanbagi paisa thoba satpada thangna yalakhibani hairi senariba miyo ase hoji phawba police na phagatpa laitri thodo aski matang da ngasi ayuk Lilong turel ahanbi da laikai gi oiba mifam pangtokare mifam aduna asokpagi phim lusilapudi warep amata lomangam khidre ngasi namidang waram amuk mifam pangtoki hairi thodo aski matang da Lilong police station da FIR ama register tawkhare ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯤꯒꯨꯝꯕ ꯂꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯉꯥꯡ ꯂꯩꯍꯧꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯀꯔꯤ ꯑꯣꯏꯒꯗꯃꯣ ꯃꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯃꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯄꯦꯟꯗ꯭ꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯗ ꯊꯥꯡꯅ ꯖꯜꯂꯝꯃꯤꯕ ꯈꯣꯃꯩ ꯍꯖꯤꯁꯤ ꯃꯥꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯉꯣꯟꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ Hojik phawbadi ma phadri marangi matung inna masi chairak piba pami matang soy the break manojage Manipur amadi malemgi tongan tongan ba I paw single loni na ikoi break tagi yamna thunan jarake impact news pu mideng taduna lebiu break ki matung da myam ba amuka na taram noksari hoji makata ba pawda Lamlai municipal councilor ahum amusung member ama yauna miyo nipan BJP da yaw khore Lamlai municipal council gi Senpham Singh Lana Sinabagi Matang the PIL Ama Tharagani Haina BJP Manipur Pradesh ki RTI cell ki convener Mongjam Porai Henbana Phongdokre ngasi BJP Manipur Pradesh ki office Pawmi Singh Unabagi Tharma Ama the BJP ki percentage saubana BJP ni nauda
BJP da nauna yauraklaba singbu taramna okhi nauna BJP da yaurakraba councillor ngangom Robin na phungdorakpada council asgi mifam sang naina pangthokidre councillor singna executive officer singa manarga narol senpham kya kaithoktuna lanai gi oine sinare haina maral seki Amarom da RTI cell gi convener mongjam porehin ban phungdorakpada lana miyam gi sak khathorangi thadrak pasenbam sing sina tholiba councillor sing serak phangnana ba thabak paikhatlagani haiki tungda sumiyamna mihut khanbada miyam gi yaifana ba thabak torkadaba mihut sing tamak khanbiyo haina mahak appeal tawki lamlai municipality area da koi lamlai gi councillor singna riba ran basing haibadi makoina soinung bagdau tawsanba ade councillor sing siga tana tikna dana thabak tawsanba lambi thong sembagi paisa lawthoga semdaba BJP da join toraiba councillor ohum sidagi phangiba document sina lemhoriba councillor sing sida koi PIL thaduna koi mogi mathakta yam kanna koi mieng changsalagani amadi masigumba ranba mayam si masi tawbagi damakta mogi mathakta phamham thongpa koi serak phangnabagi damakta koi angamba thakta koi Bharatiya Janata Party BJP Manipur Pradesh ki side tagi koi honarani All Manipur Vodafone Tower Land Owner and Caretaker Association ki general body mifam satkiba October mangada pangthok thuna warep kya lokre madugi manungda caretaker gi thagi senpham lupa lising ohum dagi mangada hengat pahaiba wafum sing yauri Kamal film na nauna puthukada film Mayon gi yaifa thoni tharom ngasi lampheda leba sankar tongke sapang thokare film asa saktam langada basingdi kaiku bala boni rosina sing basing yauri film asigi direction Sujakantani producer Kamal Patni Jain amasung music na ahoi amasung screenplay dana Rosini Hozik sanbagi pawmuk obirasi Tarasuba Manipur State League ngasi sanakiba league match singda nako nambul mapan amasung SSU singjamai ani mai pak pangamkre ngasi sanakiba kontrani thoisuba league match ta nako nambul mapan gi sanaroi W Vikas ta match ki kontrani thoisuba minute chankiba amata ngarba panjal aduna Young Physic Union Lalambungbu panjal amasino da maiti pi kivini ani suba sanakiba kontram do suba league match na SSU singjamai na traw kwa kaithilbu panjal ani amada maiti pi bangamkre SSU singjamai bu match asda mai pahan kiba panjal ani do L Gogo sana na match ki kontra truk suba minute amasung Ais Dayanandana match ki marfu manga suba minute ta sanbangam kibani match asda maiti horba traw ko kaithil gi amata ngai ba panjal aduna S Ratanna match ki yangkhai pan suba minute sanbangam kibani khumukcham ngo sa memorial trust ki center makada All Manipur Football Association sinuna ifal gi mapan kai jing buda sathar liba league tournament asa tim trani thone sarugari hayeng sanagada ba kontra mari suba league ta neroka FC sangakhom amsung ZFC Surasanpur ga aduga kontra manga suba league ta na USA Khurai amsung M khabam anina lamba tonargani Imphal West 3rd Division Football League Tournament ki ngasi ayuk sanakiba league match singda UPC pisumna IWSC khumbongbu panjal ani sinoda pamyal patsoina BVM mayang Imphal bu panjal ohum sinoda maiti bu pikre nungthil sanakiba league match singdana YWC langthabana YOC kodom popi bu panjal ohum sinoda aduga LFC Kangla Tombina Sun Club mongsangai bu panjal ani amada maiti bu pibang ngamkhre Imphal West District Football Association sinra malom telakhagi sanabungda satharakli bat league tournament asatim trani thoina saruk yari hayeng tournament asigi makhataba league match mari sanargani YOSC Khuraina Maharaj Kumar Ghanindrajit Memorial Super Division Football League Tournament ki winner oibangam kre tournament asiki ngasi sanikiba aroba league ta YOSC Khuraina Nipso kaibibu panjal mari anida maithiba piki bagalunena YOSC Khuraina point kunmanga phangdona chatharakliba Super Division Tournament asiki winner oibangam kibani Imphal East District Football Association asinuna khomangi SWC gi sanabungda chatharakliba league tournament asiki asidagi Citizen Club Sobim Lekai amasung KIYC Khetri Nilmapan ani relegate tawkhre tournament asilu sinbigi throm aduda Common Gram Panchayat ki Pradhan M Nungsirei SWC ki President P Joy Kumar amasung Imphal West District Football Association ki President S Sana Tombagalunena Imphal East District Football Association ki masak naiba miyoi kyana sarugyaki Moirangthem Ibobi Memorial First Division Football League ta Rao Larigi Mumlei Kaina Mai Paki Bagalunena Star Club Moirang Kampu amasung Yudo Hengang Anina draw chakre ngasi league tournament asigi ahanba match ta Rao Larigi Mumlei Kaina TYWO tak yek takhelbo panjal ahum sino da maithiba piki ani suba sanakiba league tana Star Club Moirang Kampu amasung Yudo Hengang Anina panjan amam chanaduna match adu draw chakhibani Imphal East District Football Association sinuna Khetrigao gi Abas Hanabungda Chatharakli tournament asiga hayeng makhataba league match ani sanargani ahanba W Ibol Singh ex MLA amasung ani suba let WP Singh Memorial under 13 amasung under 15 boys 7 aside football tournament ki league match sing asi su makhatana sathari ngasi sankiba under 13 boys ki league singda SSC Porompa na UYLAB Porompa Thawan Thababu Panjal ani sinoda SCY Yumnam Khunona
Hufa Hangang Panjal Ani Amada Aduga RPS Wangzing Amasung GSC Yunam Puno Anina Panjal Mamam Sanaduna Throw Sakre under 15 boys messing dana YUC Kairina SSCY Porampapu Panjal Mari Amada Maitiba Piki Bagaluna UYLA Porampa Tawan Thaba Amasung SWC Wangoi Top Sifai Anina Panjal Ani Ni Sanaduna Mess Adu Throw Sakre Unemployment Youth Learner Association Porampa Tawan Thaba Infal East Sindana Ngarang Dagi Sathar Paho Kiba Tournament Asta under 13 boys ki team Tran Toy Amasung under 15 boys ki team Tramathuna Saruk Yare Hayang Tournament Asigi Makataba League Messing Sanaragani Gawar Sathariba Junior Girls National Football Championship King Asi Sanikiba Group A Mesta Manipur Pondisaribu Yamna Laksana Kun Sinoda Maitiba Pikre Manipugi Mai Papi Goal Sing Adu Ratan Bala Daya Hemolata Premi Siru Kasmina Ranjana Amasung Asonbina Sanmangam Kibani Championship Asigi Group A Dagi Punjab Withdraw Tokibana Maram Orga Matangi Mesu Pondisariga Latiba Tang Trada Amukhana Sanaragani Hompu Super Sarsrasan Sing League Cum Knockout Open Kang Tournament Ibuda Wangbren Khana Sawa Kang could be my Pakpangam Kre. Nasi Sanikipa Tournament Asigil League Mess Amada Ibuda Wangbren Khana Sawa Kang could be na Lak Kang could Tamibunbu Panjal Trama Pantrani to the Mighty Pikipani. Manipur Kang Association meeting Makada Ibudo Morang Popa Development Kang Association is in the Ibudo Morang Popa Sangen Lai Flakpam Laikai Wada Thasi Contracting Hokiba Kang Tournament as the Kankut Traumduna Sargari Hayang Sanagaba League Mess Amada Yai School Kankut Amusung Sinzamai Kankut Ani Lamba Tonragani Tramathu Super Players Trophy League Cum Knockout Open Kang Tournament Aku Kankut Thamibul Mai Pakpangam Kre Nasi Sanikiba Tournament Asigi Tarani Thoi Super League ta Aku Kankut Thamibana KKCO Ilangom Laikai Kankut Pu Panjin Kuntaruk Trani Thoi the Mighty Pibangam Kivani Yai School Kankut na Sinduna Sri Gopal Dev Mandap Yai School gi Singakham Laikai de Sathariba Kang Tournament Asa Kankut Tramathuna Sarup Yadana Thasi Kundigi Pangtukpa Horokibani Sathariba Kang Tournament Asiga Haying Traumdoi Super League Mess Amada LSK Wangoi Kankut Amasung Yai School Kankut An Lamba Tonaragani Aroi with the bulletin as Gihalan Amon Miam the Pizzery. Rani Gadilu Museum, Manipur, Sadana Nagaland, the Sariba Karikino, Habi Wanga, Union Minister Sudarshan Bagat laid in a century. Matam Helabatan, Tanabi Polam Sing Yon Badukan Sing Pagatugi Drive, Deshamna Hendri in Falia Kovilat Satragani. Amasung Hangapat Mapal Lambi Simbi the Happy Wahauda Wanghaji Miamna, Tubutong Taba Lambi Timbi Kongdang Asigatana in Supre.